BJP na luchingba lengak asina Manipur da leiringaida Manipur thugaiduna separate administration piba haibasi oithoktabani haina Rajya Sabha gi member adhikari mayum Sharda na phongdoraklei kumja 2023 ta pangthukadaba 13 suba Manipur State Legislative Assembly mikhalda Tamenglong AC dagi BJP gi midef oina lamba thengnagadawriba retired IRS officer Gaigongdin Panmai yauna AC asigi mi yankhai mathoi BJP da changlakpaga mari leinarangase Nijai Patchu Thekta leiba thambal sanglena pangthokpa thauram amada wafam asi mahakna phongdokhibane mahakna makha tana hai Manipur miyam gi pendaba pumnamak BJP lengakna ikai khumnai BJP lengakna leibak miyam interest ki mayokta thabak tawba oina ubagi fibam ama marakta uba fange miyamna party asi lana ubiganu amade lana sandokna bokhona bigano ngasi fawbada BJP na miyam Manipur miyam gi interest ke mayokta thabak amata tawkhiba leite party asina miyam gi apambagi mayokta kaidonungda thabak tawroi Manipur kansi hairabade BJP lengak asi natana kanasu leite central leaders singnasu Manipur thugaiba yaroi haiba Manipur miyam gi apamba asi ikai khumnai BJP na leiriba makhai Manipur thugaiba sungamloi maram aduna lakadoriba kumja 2023 ke Manipur State Legislative Assembly mikhalda Manipur gi miyamna BJP da sagatuna Manipur kanbada thodang lawminase Nakal Amaromda Kumja 2023 gi May 3 dagi haurakhiba leibaki irang asina maram oiraga ngasi Manipur gi chawkhat khonjelda thintharakliba asi laibak thibane aikoi masal gi marakta soikhiba lankhiba yawrabasu aikoi amatani haiba wakhalon asina amabu ngakpiba tamse leibak asi irang asum tawtuna leirabade lamdam asi chawkhat maikaida khong thangjinba ngamdana adumuk leirakane Manipur asi hanagumna ingtappa chawkhatpa Manipur ama ohensi hairabade aikoi amaga punna faminaduna wari sanaraga warishin ama purakminaraba mathau tai pau phaudoknaba watlamba pumnamak wari sanarabade lana khanaramba kaya adusu wakhal taminaragane hatna sunabana nakal animakta mangjaba piba natana kaidawnungda warishin purakpa ngamloi maram aduna aikoi punsinse wari sanase warishin puraknaba honaminase furup amana furup amabu ikai khumna butsi hainasu mahna makha tana phongdokhe aina ngasi Manipur da leiriba praja punamakta tongan ba community punamakta aina aigi oiba apil lamakhak ai tawjaningi madudi kaino haiba kanda akhoi masel khatnabana akhoi masel nungsinadabana kaidongmaida su Manipur saukhat papurak payar Manipur saukhat hansi Manipur se aduki matak masak naina saukhat pa state ama oisi hairagadi akhoi masel gi marakta leiriba bhap tanadaba se akhoi punna haminadana wari watai sanarakan Manipur se saukhat pa yagadon kaidongmaida su akhoi hatna sunabana akhoi gi panthung yauba yaroi akhoi punamak chumsinasi akhoi punamak wari sanasi aduga amana amabu jati amabu bebhar tawnasi akhoi punamak Manipuri ngahaktani haibase akhoi Oithokloi si haibase masima ai mayamda ai apil ni hain ai thamjage